Nongmai pangkapta kapagi miyam hauraktuна AR gi team fazilure. Imphal East District ki Sagolmang Police Station gi manungsan ba Yumnam Khunaw Senjam Palawda taraga nipan suba Assam Rifles ki team mamana ngarang numidang pung 3:38 lom tarakpada nongmai pangkapta kapadage miyam hauraktu나 Thawdoktuda senariba personnel sing adu pung kaya marum fazilaga thamlure. Thawdok thokphamdagi fangba pauna hai AR gi personnel sing adu Sagolmangdagi Yumnam Khunaw tamna lakhibane. Gypsy amasung mini truck 407 amada lakpa personnel sing aduna nongmai round ni furom kapthorake hanadagi hawna nongmai makhol taba yadraba miyam gi manakongda AR gi personnel sing nongmai kapli baduge maram karigino khangdoknaba Yumnam Patlaw mai kaida miyam hawrake miyam aduna AR gi personnel sing na tonglakpa gari sing adu thatlaga thamke masing yamlaba miyam na gari ani adu question duna thamlaga nongmai kapli bagi maram pidaba yaroi haina takthakibane pawasina makata na hai miyam na fazilaga thamliba personnel sing aduna nongthakta drone ama paiba ubadage madu kapthananaba nongmai kapani haina paukhum pirakhe AR gi personnel sing adugi paukhum adu miyam na penkhide drone pai haibadu kanagumba amatana mitna ubasu natana kamdongna nongmai kablibano haiba wahang kaya marum hanglakhe khoisauna raba miyam na AR gi personnel sing adu Gold Star Club Yumnam Khunaw awang laikai da pusillaga thamkhe yamlaba miyam na AR gi personnel sing adu fazilaga thamlaba tungda Imphal East District Police ki SP da pau piki amasung thuna yangna SP Dr. Sarangthem Ibomsa mafam dudu lakhe maduga loina taragani pansuba AR gi CO Akasu yoksilakhe tungda FIR ama laukhalaga ni haibagi thajaba pibadage irang adu loisan khi haire